Matamgi Manipuri Wari channel asibu tabiriba khwai pumnamakpu taramna ukjeri ngasisu mahausangom Ojagi Lamhenbi nimpu supatang kakamok poduna lakjeri mayam punna taminarasi lai januk minukmi tananda yinglampado mapagi khonjaldo tabada khangpre khangi masada pakana praprap thoragli punsibasu thoragli laija sanalgi mamangde lepnaga kuidorge baba nang mamodo hawjiki phone toramani nabokdo hospital pukhale amta launa hareine laija shat khumnakli ando aishu jase hairo baba chalo anabaso kar henjel haide abungodo makhada tumhawani namaga iga chalage noida hairamgena tawani laija do kyantana khumnakli hoy baba sanahal punsibada mo onsiladuna punsiba akhoi nga yawrukige ko sayambado tumhawani punsiba angang mukai hoy baba sanahal ne wa makhata rakdringai punsiba na phat khumjelakli sanahal maso icham chamna mabunga mani khana machani bosinaramnaga yam phingna makhada kumthakri laija punsiba da haneng lamdana mamada ki phone la hongnaba prapram kumtharaktuna sanahal khoigi kan changnakli thaba phiro lokshin sut kaplaga leirambado ubada mama koigino kapide sanahal so mama yareko kashum darum le hadetana angang mukai je ugba pakhalani nangi matawduda bema abungodo phazana leminaramuko wai se hairanga sanahalda amu onsilakli mai baba jase rainbiro so hairi tawshi pau piraso hospital yorogane iphone tawroge jasilaw mama thawalo tafing thoki laija sumagi phone do khangning ning singlakduna thongjul yawkraba mama bu tanarakli ma amta ngai ko thawado thongjul maya da job lepladuna kari hai gaino iphone do piramo horen pau phone na ba Godres upudu da yahawani asiyaraga thabaso praprat kituna gari da kakakre sanahal masaro tension ama galoinana gari do full speed ta thawduna chatki thawagi manaw nupaduna khara phingla phone tawropoduda thawaga sanahal ga masaro pakhat mandana angel hoida phawba hairamdre wakhaldu icham chamna punsibada sinaramnaga chatki laija sumangol machi tu da leplaga leirambado mama hoi hek chatkibaga imungna taping chansalakduna godres upodo hangduklaga phone du lawtholaduna yam thona off hangli punsibasu angangani makhada leibaduda makhada kumnakli mayai kaduda soga thari baduda tapna phamthai aduga machinduda develop sholi angangani baba hoi kala tumkhramali moina sida tumnaga aina mathakta tumbadi nungairoi aiso sida hoin tumlagi asi hairaga punsibasu tapna tumthai asomna laijaso sayan matumni baduda munningladuna phaijabdu chingkhatpiraga tapna sobli aduga machinduda develop soli tumi kutumsuga nusidab sungumde machin yangbagine lukham namngi setkrabani wai se hairaga laijado praprap thorakli mayai kada punsiba tumlaga leirambado obada nokfet tawri punsibagi manakduda praprap changsalaknaga koktonda talibladuna tamja punsibado mamaidunan kalagli laijado kyanta silagi tamja lekpa jawro nangdi paridaba aidi abungoto mishide noi makada nathana leibudo kiroidro laijado yam kigandabaga sadana kibudi kideda noi khakta sida leibasu nungaiti sayar basaudo laga mathakta pukhalasi aiga tuminaragi nangso nangi kada lekpar aikhoi abungo thangodi ngamgadro sar punsibado phok hawgaladuna ngamni law sayan bahudorasi ani do mama hai kirum da changlakli aduga sayan bado hawdoklaga punsibana bukhalaklaga mathakta ka khalakli laijado punsibagi tumna chatli punsibana sayan ba pobado yingladuna aikhoi abungo se chawdi chawjani ko damchana pobagi wane duga punsibasu sat kumlakli nangondaiti abugone hena chawkhidori laijidu sarupna is kai chawiba akhoi bungodi aigeleng jumna laibado punsibado handakti khumnakti nokfe tawri angang dawna khumnakbado ma tanbagira
ꯄꯥꯎꯈꯨꯝꯗꯨꯗ ꯅꯣꯛꯅꯤꯡꯂꯤꯕꯅꯤ ꯄꯨꯟꯁꯤꯕꯗꯣ꯫ ꯊꯣꯡꯖꯤꯜ ꯃꯌꯥꯗ ꯂꯦꯞꯂꯗꯨꯅ ꯅꯪꯗꯤ ꯀꯥꯗ ꯆꯪꯉꯣ, ꯂꯥꯏꯔꯤꯛ ꯉꯥꯏꯍꯥꯛ ꯄꯥꯔꯨꯔꯣ ꯉꯥ, ꯈꯪꯗꯕ ꯌꯥꯎꯔꯗꯤ ꯍꯪꯂꯣ꯫ ꯂꯥꯏꯖꯗꯣ ꯃꯀꯣꯛꯇꯨ ꯅꯣꯝꯂꯗꯨꯅ ꯍꯣꯏ ꯈꯪꯗꯕꯒꯤꯗꯤ ꯈꯪꯗꯕ ꯉꯥꯛꯇꯅꯤꯗ ꯗꯥꯝꯆꯥ, ꯑꯗꯣ ꯗꯥꯝꯆꯥ ꯀꯩꯗꯧꯔꯕ? ꯂꯥꯏꯖꯗꯣ ꯌꯥꯝ ꯏꯀꯥꯏꯅ ꯃꯈꯨꯠ ꯑꯅꯤꯗꯨ ꯂꯧꯁꯤꯟꯅꯔꯗꯨꯅ ꯑꯣꯏꯅꯅꯒ ꯍꯥꯏꯔꯛꯂꯦ, ꯋꯥꯔꯤ ꯁꯥꯟꯅꯁꯦ ꯍꯥꯏꯕꯗꯣ ꯃꯇꯥꯡ ꯆꯥꯔꯦ, ꯍꯧꯖꯤꯛ ꯁꯥꯟꯅꯔꯁꯦ꯫ ꯍꯧꯖꯤꯛꯅꯦ ꯑꯗꯨꯒꯤ ꯃꯇꯝ ꯅꯠꯇꯦ, ꯁꯥꯏꯟꯕꯁꯦ ꯌꯥꯝ ꯂꯨꯃꯤ, ꯆꯪꯉꯣ ꯆꯣ ꯀꯣꯟꯅ ꯋꯥꯔꯤ ꯁꯥꯟꯅꯔꯁꯤ꯫ ꯂꯥꯏꯖꯗꯣ ꯐꯦꯠ ꯇꯧꯔꯝꯂꯒ ꯔꯨꯝꯗ ꯆꯪꯈ꯭ꯔꯦ꯫ ꯄꯨꯟꯁꯤꯕꯁꯨ ꯔꯨꯝꯗ ꯆꯪꯂꯛꯂꯒ ꯁꯥꯏꯟꯕꯕꯨ ꯐꯃꯨꯡꯗ ꯇꯞꯅ ꯇꯨꯝꯊꯍꯜꯂꯤ, ꯑꯗꯨꯒ ꯃꯥꯁꯨ ꯇꯞꯅ ꯐꯝꯊꯔꯛꯂꯒ ꯂꯥꯏꯔꯤꯛꯇꯨꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯋꯥꯈꯜꯗꯨꯗ ꯈꯜꯂꯤ, ꯑꯉꯥꯡꯅ ꯍꯥꯏꯒꯨꯝꯗꯅ ꯏꯃꯥ ꯍꯣꯏ ꯕꯕꯥ ꯍꯣꯏ ꯂꯩꯇ꯭ꯔꯤꯉꯩꯁꯤꯗ ꯑꯩꯕꯨ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯍꯧꯔꯁꯤꯔꯅꯦ꯫ ꯏꯃꯥ ꯍꯣꯏꯗꯣ ꯑꯍꯤꯡ ꯂꯦꯛꯂꯛꯀꯅꯤꯁꯨ ꯍꯥꯏꯔꯝꯗꯦ, ꯃꯇꯥꯡ ꯆꯥꯔꯤꯉꯩꯗ ꯋꯥꯔꯤꯁꯦ ꯐꯖꯅ ꯁꯥꯔꯒ ꯒ꯭ꯌꯥꯟ ꯇꯥꯍꯜꯍꯧꯗ꯭ꯔꯗꯤ ꯑꯉꯥꯡꯁꯦ ꯃꯥꯡꯕ ꯇꯥꯔꯦ꯫ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯦꯔꯤꯌꯁ ꯇꯥꯁꯤꯟꯕ ꯍꯦꯟꯒꯠꯂꯛꯄꯒꯨꯝꯁꯨ ꯇꯧꯔꯤ꯫ ꯕꯕꯥ ꯍꯣꯏ ꯍꯜꯂꯛꯑꯁꯨ ꯎꯅꯕ ꯑꯩꯒꯤ ꯀꯥꯒꯤ ꯃꯃꯥꯡꯁꯤꯗ ꯉꯥꯏꯍꯥꯛ ꯀꯧꯊꯣꯛꯂꯒ ꯋꯥꯔꯤ ꯁꯥꯔꯒꯦꯗ, ꯉꯁꯤ ꯅꯠꯇ꯭ꯔꯗꯤ ꯃꯇꯝ ꯐꯪꯗꯕꯁꯨ ꯌꯥꯏ꯫ ꯋꯥꯈꯜ ꯈꯟꯅ ꯈꯟꯅ ꯄꯨꯟꯁꯤꯕꯗꯨ ꯄꯟꯊꯥꯕ ꯇꯧꯗ ꯄꯨꯛ ꯍꯧꯒꯠꯂꯒ ꯇꯨꯝꯂꯤꯕ ꯁꯥꯌꯣꯟꯕꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯔꯨꯝꯗꯒꯤ ꯊꯣꯔꯛꯂꯤ꯫ ꯀꯥꯒꯤ ꯃꯃꯥꯡꯗꯨꯗ ꯃꯪꯒꯜ ꯑꯣꯏ ꯀꯔꯤ ꯑꯣꯏ ꯃꯇꯦꯛ ꯑꯃ ꯂꯩꯔꯤꯕꯗꯨꯗ ꯇꯞꯅ ꯐꯝꯊꯔꯒ ꯂꯥꯏꯖꯒꯤ ꯅꯝꯕꯔꯗꯨꯗ ꯀꯣꯜ ꯇꯧꯁꯤꯜꯂꯤ꯫ ꯑꯁꯣꯝꯅ ꯂꯥꯏꯖꯁꯨ ꯂꯣꯡꯅ ꯇꯨꯝꯂꯒ ꯅꯅꯟ ꯍꯥꯞꯄ ꯕꯣꯇꯜꯗꯨ ꯄꯥꯏꯔꯒ ꯃꯣꯟꯗ꯭ꯔꯪ ꯁꯥꯟꯅꯔꯒ ꯂꯩꯔꯤꯉꯩ ꯇꯥꯂꯛꯇꯨꯗ ꯅꯥꯀꯟꯅ ꯂꯩꯔꯤꯕ ꯐꯣꯟꯗꯨ ꯈꯤꯡꯂꯛꯄꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ ꯃꯃꯥꯏꯗꯨ ꯁꯗꯣꯟ ꯊꯣꯔꯛꯇꯨꯅ ꯀꯅꯥꯅꯣ ꯌꯦꯡꯂꯤ꯫ ꯄꯨꯟꯁꯤꯕꯒꯤ ꯀꯣꯜ ꯑꯣꯏꯔꯝꯕꯗꯨꯗ ꯏꯐꯤꯡ ꯐꯤꯡꯅ ꯐꯣꯟꯗꯨ ꯁꯠ ꯑꯣꯛꯂꯒ ꯅꯥꯀꯣꯡꯗ ꯊꯝꯒꯦ ꯇꯧꯕꯅꯤ, ꯑꯗꯨꯕꯨ ꯃꯈꯨꯠꯇꯒꯤ ꯐꯣꯟꯗꯨ ꯁꯠ ꯅꯥꯟꯊꯔꯛꯂꯒ ꯆꯤꯝꯕꯥꯜꯗꯨꯗ ꯇꯥꯔꯛꯄꯗꯨꯗ ꯈꯪꯂꯥꯎ ꯂꯥꯎꯔꯛꯂꯦ, ꯑꯦꯃꯥ ꯁꯤꯔꯦ! ꯑꯁꯤ ꯍꯥꯏꯔꯒ ꯆꯤꯝꯕꯥꯜꯗꯨꯗ ꯇꯥꯞ ꯄꯥꯏ꯫ ꯑꯁꯣꯝꯗ ꯄꯨꯟꯁꯤꯕꯁꯨ ꯅꯥꯀꯣꯡꯗꯒꯤ ꯐꯣꯟꯗꯨ ꯈꯪꯊꯪ ꯊꯥꯡꯗꯣꯛꯂꯒ ꯀꯩꯅꯣ ꯐꯣꯟ ꯑꯣꯛꯄꯗ ꯑꯌꯨꯝ ꯍꯥꯏꯁꯤꯕ? ꯂꯥꯏꯖꯁꯨ ꯄꯤꯔꯤ ꯄꯤꯔꯤ ꯐꯣꯟꯗꯨ ꯄꯥꯏꯈꯠꯂꯗꯨꯅ ꯗꯥꯝꯆꯥ ꯀꯩꯅꯣ ꯑꯌꯨꯝ ꯍꯥꯏꯗꯤ? ꯍꯣꯅꯦ ꯐꯣꯟꯅ ꯆꯤꯟꯃꯥꯅ ꯊꯥꯔꯤꯕ, ꯆꯤꯟꯃꯥꯒ ꯂꯣꯏ ꯇꯠꯂꯦ꯫ ꯄꯨꯟꯁꯤꯕꯗꯨ ꯇꯨꯃꯤꯟ ꯅꯣꯛꯂꯤ, ꯅꯪꯅ ꯇꯧꯊꯣꯔꯛꯄ ꯑꯃ ꯖꯨꯠ ꯆꯥꯗꯦ, ꯃꯄꯥꯟ ꯑꯝꯇ ꯊꯣꯔꯛꯑꯣ ꯋꯥꯔꯤ ꯁꯥꯟꯅꯁꯤ꯫ ꯂꯥꯏꯖꯗꯨ ꯄꯤꯔꯤ ꯄꯤꯔꯤ ꯇꯧꯔꯝꯕꯗꯣ ꯄꯨꯟꯁꯤꯕꯅ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯍꯥꯏꯕꯗꯨꯗ ꯃꯃꯥꯏꯗꯨ ꯌꯥꯝ ꯊꯨꯅ ꯐꯖꯅ ꯂꯩꯈ꯭ꯔꯤ꯫ ꯃꯁꯥꯗꯨ ꯍꯔꯥꯎꯕꯣꯏ ꯄꯥꯈꯠꯄꯣꯏ ꯁꯠ ꯍꯪꯂꯛꯂꯤ, ꯀꯩ ꯂꯝꯗꯅ ꯗꯥꯝꯆꯥ? ꯑꯉꯥꯎꯕꯤ ꯍꯧꯖꯤꯛꯄꯨ ꯀꯗꯥꯏ ꯆꯠꯇꯣꯏꯅꯣ? ꯔꯨꯝ ꯃꯃꯥꯡꯗ꯫ ꯂꯥꯏꯖꯗꯨ ꯍꯧꯖꯤꯛꯇꯨꯗ ꯒ꯭ꯌꯥꯟ ꯈꯪꯇꯥ ꯇꯥꯏ, ꯅꯣꯛꯐꯦꯠꯀ ꯇꯧꯔꯗꯨꯅ ꯍꯣꯏ ꯗꯥꯝꯆꯥ꯫ ꯋꯥꯍꯩꯁꯨ ꯍꯥꯏꯔꯒ ꯂꯥꯏꯖꯗꯨ ꯐꯣꯟꯗꯨ ꯁꯠ ꯀꯛꯊꯠꯂꯩ, ꯑꯗꯨꯒ ꯐꯃꯨꯡꯗꯒꯤ ꯐꯟ ꯆꯣꯡꯊꯔꯛꯂꯒ ꯃꯈꯣꯡꯗꯨ ꯁꯦꯟꯗꯜ ꯇꯣꯡꯗꯕ ꯃꯈꯩ ꯇꯞꯐꯤꯡ ꯇꯞꯐꯤꯡ ꯃꯄꯥꯟꯗ ꯆꯦꯟꯊꯣꯔꯛꯂꯤ꯫ ꯃꯄꯥꯟꯗꯗꯤ ꯃꯩ ꯊꯥꯟꯗꯦ, ꯑꯗꯨꯕꯨ ꯊꯥꯎꯜ ꯃꯉꯥꯜꯗꯨꯅ ꯑꯅꯤꯗꯨ ꯌꯥꯝ ꯃꯌꯦꯛ ꯁꯦꯡꯅ ꯎꯅꯕꯗꯤ ꯉꯝꯂꯤ꯫ ꯂꯥꯏꯖ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯦꯟꯁꯤꯜꯂꯛꯂꯒ ꯄꯨꯟꯁꯤꯕꯒꯤ ꯃꯅꯥꯛꯇ ꯆꯞ ꯂꯦꯞꯂꯤ꯫ ꯄꯨꯟꯁꯤꯕꯁꯨ ꯃꯃꯥꯏꯗꯨ ꯌꯦꯡꯈꯠꯂꯛꯇꯕꯤ ꯁꯨꯝ ꯍꯥꯏꯔꯛꯂꯤ, ꯐꯝꯃꯣ ꯋꯥꯔꯤ ꯁꯥꯟꯅꯁꯤ꯫ ꯂꯥꯏꯖꯁꯨ ꯃꯈꯥꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯗꯨꯅ ꯗꯥꯝꯆꯥ ꯁꯤꯗ ꯃꯈꯥꯗ ꯁꯨꯝ ꯐꯝꯗꯣꯏꯕ? ꯃꯣꯠꯀꯅꯤ, ꯂꯦꯞꯄꯒ ꯁꯨꯝ ꯁꯥꯟꯅꯁꯤ꯫ ꯌꯥꯔꯣꯏ ꯐꯝꯃꯣ, ꯂꯦꯞꯄꯗꯤ ꯏꯃꯥ ꯍꯣꯏ ꯍꯜꯂꯛꯄ ꯎꯈꯤꯅꯤ꯫ ꯂꯥꯏꯖꯗꯨ ꯏꯇꯞ ꯇꯞꯅ ꯐꯝꯊꯔꯛꯂꯤ꯫ ꯄꯨꯟꯁꯤꯕꯗꯨ ꯂꯥꯏꯖꯅ ꯃꯥꯒꯤ ꯃꯅꯥꯛ ꯅꯛꯅ ꯐꯝꯂꯛꯄꯗꯨꯗ ꯃꯁꯥꯗꯨ ꯄꯥꯈꯠꯄꯣꯏ ꯀꯔꯤꯕꯣꯏ ꯇꯧꯔꯤ꯫ ꯉꯥꯏꯍꯥꯛꯇꯪꯗꯨꯗ ꯀꯔꯤ ꯍꯥꯏꯒꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯀꯥꯎꯊꯣꯛꯈ꯭ꯔꯤ, ꯋꯥ ꯉꯥꯡꯕ ꯊꯣꯛꯇ ꯇꯨꯃꯤꯟ ꯂꯩ꯫ ꯂꯥꯏꯖꯁꯨ ꯄꯨꯟꯁꯤꯕꯅ ꯇꯨꯃꯤꯟꯅ ꯂꯩꯕꯗꯨꯗ ꯃꯃꯤꯠ ꯑꯔꯥꯎꯕꯗꯨ ꯍꯦꯟꯅ ꯂꯥꯎꯊꯣꯔꯛꯂꯒ ꯄꯨꯟꯁꯤꯕꯗ ꯉꯛꯅ ꯌꯦꯡꯂꯗꯨꯅ ꯇꯞꯂꯞ ꯍꯥꯏꯔꯛꯂꯤ, ꯗꯥꯝꯆꯥ ꯀꯩꯗꯧꯔꯒꯦ? ꯄꯨꯟꯁꯤꯕꯗꯨ ꯒ꯭ꯌꯥꯟ ꯈꯪꯇꯥ ꯇꯥꯏ, ꯁꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯟꯗꯣꯔꯛꯂꯗꯨꯅ ꯀꯩꯁꯨꯝ ꯇꯧꯗꯦ, ꯉꯁꯤ ꯅꯠꯇ꯭ꯔꯗꯤ ꯃꯇꯝꯁꯦ ꯂꯥꯛꯀꯗꯕ ꯃꯥꯟꯗ꯭ꯔꯤ꯫ ꯂꯥꯏꯖꯁꯨ ꯏꯄꯟ ꯄꯟꯗ ꯁꯠ ꯈꯨꯝꯂꯛꯂꯤ, ꯑꯗꯨꯅꯤ ꯑꯩꯅ ꯉꯁꯥꯏꯅ ꯍꯥꯏꯗ꯭ꯔꯣ꯫ ꯄꯨꯟꯁꯤꯕꯗꯨ ꯌꯥꯝ ꯃꯣꯡ ꯍꯥꯗꯅ ꯅꯪ ꯑꯩꯕꯨ ꯅꯨꯡꯁꯤꯕꯒꯤ ꯀꯗꯥꯏ ꯐꯥꯎꯕ ꯇꯧꯕ ꯉꯝꯒꯅꯤ? ꯗꯥꯝꯆꯥꯕꯨ ꯅꯨꯡꯁꯤꯕꯒꯤꯗꯃꯛꯇꯤꯅꯦ, ꯗꯥꯝꯆꯥꯅ ꯍꯥꯏꯔꯛꯄ ꯈꯨꯗꯤꯡꯗꯣ ꯂꯣꯏ ꯉꯝꯅꯤ꯫ ꯏꯄꯟ ꯄꯟꯗ ꯍꯥꯏꯔꯛꯂꯤꯕ ꯂꯥꯏꯖꯒꯤ ꯋꯥꯗꯨꯗ ꯄꯨꯟꯁꯤꯕꯗꯨ ꯂꯥꯏꯖꯗ ꯌꯦꯡꯕ ꯉꯝꯗ꯭ꯔꯤ꯫ ꯌꯥꯝ ꯊꯨꯅ ꯈꯨꯝꯂꯛꯂꯤꯕ ꯄꯥꯎꯈꯨꯝꯗꯨ ꯇꯥꯔꯒꯗꯤ ꯅꯣꯛꯅꯤꯡꯕ ꯐꯥꯎꯔꯤꯕꯅꯤ꯫ ꯃꯆꯤꯟ ꯐꯩꯔꯞ ꯆꯤꯡꯂꯒ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏꯔꯛꯂꯤ, ꯇꯁꯦꯡꯅ ꯉꯝꯕꯨ ꯉꯝꯒꯗ꯭ꯔꯣ? ꯂꯥꯏꯖꯁꯨ ꯄꯨꯟꯁꯤꯕꯗ ꯈꯪꯉꯦ ꯉꯛꯂꯤ꯫ ꯄꯨꯟꯁꯤꯕꯁꯨ ꯃꯃꯥꯏꯗꯨ ꯂꯥꯏꯖꯗ ꯑꯣꯟꯊꯣꯛꯇꯕꯤ ꯁꯨꯝ ꯃꯈꯥ ꯇꯥꯔꯛꯂꯤ, ꯍꯥꯏꯔꯣ ꯉꯝꯒꯗ꯭ꯔꯕ? ꯅꯪ ꯕꯣꯔꯗꯤꯡꯗ ꯂꯩꯒꯦ ꯍꯥꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯌꯨꯝꯗ ꯂꯩꯔꯒ ꯕꯣꯔꯗꯤꯡꯒꯤ ꯔꯨꯜꯗꯨ ꯆꯞ ꯃꯥꯟꯅꯅ ꯇꯧꯒꯦ ꯍꯥꯏꯕ꯭ꯔꯥ? ꯑꯄꯥꯝꯕ ꯈꯜꯂꯨ꯫ ꯂꯥꯏꯖꯗꯨ ꯍꯟꯗꯛꯇꯤ ꯃꯃꯥꯏꯗꯨ ꯅꯥꯟꯊꯈ꯭ꯔꯤ꯫
makut anidu suru noiraga yumda oina leigi damcha. Okay, adudi nang aina haiba kuding loina tawba ngamgani haibani ko. Ngamni. Thajadabra wasaura kari lai palaga wasauge wasake ai damja na haiba loina inba ngamgani ba. Adu damja asi hairaga laijado peri punsibada yingkhalakli. Punsiba sa handakti yamong hada laijada yingnaduna. Adu kadawraba laija majengada pomthokladuna damjabu nungshibagidama lairik mayam pao haibadudine aigi koksida jangu yadrasune ahing tumdawe paba ngamkibi yai. Wahai sa hairaga ama khangni lepi laijado tathak pangliba mamit aniduna punsibada yinglaga makha taragli. Adubo damjabu nungshibagidama position lepa ngamgadra kai haiba wahangdo adudadi haibigan adumadi ai asingna ngamloyaba adugaina position lepadine mina su thajabira viral chatniba exam hanjena hairagani. Laijaki wadu tabaduda punsibadu khangnang noi aduga laijada masa pumbo ansilaklaga lumlum lawa khonjalamada nasana nasabo aduga mantana khalido karigen miyoibu khudingba hotpu honaraba tawbu ngamloidaba kashum leitabani. Nangsu mini mina ngamlaga nangna kari ngamloidunu. Laija tumina lay punsiba sa mamayda mong lay thoraklaga nangbu namitang bro nangbu nakukatek bro mina di ngamnaga aina di kari ngamloy ngamnaba honage haina khandri kaigin. Nama nabi mayamna lairik hairaga nangna pangsaraga layrido namaydu gaidro nang iba baba thokta sanadi aduga yamna thongna laitrudu karigin ai ngamgani khana tawbu thabakta mai paktadingai machak amta leite nga nasado thongna amaga loinana ai tawdaba yade khalaga hona. Laijada khonjala kitang piktharaga yam gyan tana hairakli. Damcha aido lairik yam haiti adugini aina ngamna hairise aido asengba thajabani ahaitaba hemenbagi isana isabu thajaba ngamde ai. Ado aina hairisisu nang position leptabadi yade haibadumakti haidedana satra ma oibagi honafam thokpadumadi hotnauna haibani. Ai wa haige nga nang angang se amoiri asiguma lambisida changsilanga nangu manghange khalaga nangi nungsibabu aina accept tawkhibanadi aduga akoini nungsinuwangi maramda wari amda sanaba pamde icham chamna loinabada pam chahi kharadi nangna ngang oribanina asiguma lambidagi kitang nathaiduna jatkese. Ai mana maram oiraga nauriba nangi nakoktuda haujiktagi tusinkiba thoklabadi aina nangbu lamjinge khalebase oithokpa sugam ngamlaroi aisho matak chadri akoini pulamang minaragani. Laijadu yamuna taraga mamaidu ihan hangadabi tablab khomlagli. Damcha ado ai kidaw haibano ai damcha na haibado loina inge haidana punsibado kitang sangalambado laijagi matawduda amuk nungairakdra mali khonjaldo kitang pikthardana ataina haiba lawdragaso aina haiba khaktangdumadi nang kaidana chatpa ngamgadra. Ngamni damcha oidawa ngangano nga as ngamni haibane damchana bo aibu punsi chupane nungsibigani hairadi ai ngamnabu honagibu damcha ai thongna leibiyoigi. Peri ga tawduna hairakli laijado punsibadu laijigi matawduda noksu nokningli adabu matangduda noklarubadi ngasaidagi nganglibadu phagi tarni khan masana phajin yam lemna hairakli. Anghang kabakan ai themham khangdeba aduga aina nangbu khande haibadi yaroi aigi wakhalsida nangidamak khanbada yam wai nangidamak yam khali asukoiba matamse nathaiduna lakraba nungsibagi lambisida nangbu lamang khangda manghaningdabadagi ai khongthangjilakhaibani. Aigi amadi imungse yapambase thongnaba hona anga aisho ngamliba makhaidi nangbu senagani. Maromdo mayom chokhalakpa ngamdraba lerangdugi lekhokdabo isang chaibuduna mayal chokhanduna makong sabiraga mapung marai pharaga lerangdubo lesatamhaningi. Karigumba aina khanjabase thonglaba nangna mapung phabi lerang oina lesatamlaba matamduda nafamda lerangdugi mapu asengbada ai hoijagi.
ꯂꯥꯏꯖꯗꯨ ꯄꯨꯟꯁꯤꯕꯗ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯍꯥꯏꯕꯒꯨꯝ ꯇꯤꯡꯉꯛ ꯌꯦꯡꯂꯛꯂꯤ ꯄꯨꯟꯁꯤꯕꯁꯨ ꯈꯣꯟꯖꯦꯜꯗꯨ ꯄꯤꯛꯊꯔꯒ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯑꯗꯨꯒ ꯑꯉꯥꯡ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯃꯄꯨꯡ ꯐꯥꯕ ꯃꯤ ꯑꯃ ꯑꯣꯏꯔꯛꯂꯕ ꯃꯇꯝꯗꯨꯗ ꯅꯪꯅ ꯈꯟꯖꯕ ꯂꯝꯂꯥꯟꯕ ꯑꯃ ꯂꯥꯛꯂꯕ ꯅꯪꯅ ꯃꯍꯥꯛꯇꯨꯒ ꯍꯤꯡꯃꯤꯟꯅꯅꯤꯡꯂꯕ ꯅꯪꯒꯤ ꯄꯨꯟꯁꯤꯅ ꯌꯩꯐꯒꯅꯤ ꯈꯟꯅ ꯆꯠꯈꯤꯕ ꯊꯣꯛꯂꯕꯁꯨ ꯑꯩ ꯅꯪꯕꯨ ꯈꯥꯝꯕ ꯉꯝꯂꯣꯏ ꯅꯍꯥꯛꯄꯨ ꯁꯦꯝꯖꯕ ꯁꯦꯟꯅꯖꯕ ꯑꯩꯍꯥꯛꯀꯤ ꯊꯃꯣꯏꯅ ꯍꯔꯥꯎ ꯅꯪꯕꯨ ꯃꯍꯥꯛꯇꯨꯗ ꯁꯦꯟꯅꯒꯅꯤ ꯄꯨꯟꯁꯤꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯥꯏꯖꯗꯤ ꯃꯃꯤꯠꯇꯨ ꯂꯪꯇ꯭ꯔꯤꯛ ꯂꯪꯅ ꯄꯥꯡꯊꯔꯛꯂꯒ ꯙꯝꯆꯥ ꯑꯩꯕꯨ ꯒ꯭ꯌꯥꯟ ꯇꯥꯒꯗꯕ ꯃꯑꯣꯡꯗ ꯈꯔ ꯍꯥꯏꯌꯣꯕ ꯑꯗꯨꯃꯥꯏꯅ ꯀꯣꯏꯊꯣꯛꯂꯒ ꯍꯥꯏꯕꯗꯣ ꯑꯩ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯦꯕ ꯇꯥꯔꯣꯏꯌꯦ ꯅꯪꯗꯤ ꯑꯉꯥꯡ ꯌꯥꯝ ꯑꯣꯏꯔꯤ ꯑꯁꯤ ꯍꯥꯏꯔꯒ ꯄꯨꯟꯁꯤꯕꯗꯣ ꯂꯥꯏꯖꯗ ꯑꯃꯨꯛ ꯌꯦꯡꯂꯗꯨꯅ ꯑꯉꯥꯡ ꯑꯩꯗꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯇꯕꯤ ꯅꯨꯄꯤꯗꯤ ꯄꯥꯝꯗꯦ ꯑꯗꯨꯅ ꯅꯪ ꯑꯩ ꯂꯥꯞꯅ ꯑꯗꯨꯝ ꯂꯩꯅꯈꯤꯁꯤ ꯅꯪꯁꯨ ꯍꯣꯠꯅꯕ ꯌꯥꯕ ꯍꯣꯠꯅꯈꯣ ꯑꯩꯁꯨ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃ ꯑꯣꯏꯕ ꯉꯝꯅꯕ ꯑꯝꯇ ꯍꯣꯠꯅꯔꯛꯈꯤꯒꯦ ꯅꯪꯁꯨ ꯑꯩꯁꯨ ꯃꯇꯤꯛ ꯆꯥꯗ꯭ꯔꯗꯤ ꯑꯁꯨꯛ ꯁꯥꯡꯕ ꯄꯨꯟꯁꯤ ꯂꯝꯕꯤꯁꯦ ꯀꯔꯝꯅ ꯆꯠꯀꯅꯤ ꯅꯪꯁꯨ ꯂꯥꯏꯔꯤꯛ ꯃꯌꯥꯝ ꯍꯩꯔꯒ ꯆꯪ ꯂꯥꯎꯕ ꯃꯤ ꯑꯃ ꯑꯣꯏꯕ ꯉꯝꯅꯕ ꯍꯣꯠꯅꯧ ꯑꯩꯁꯨ ꯏꯁꯥ ꯏꯔꯣꯝꯗꯣꯝ ꯂꯦꯞꯆꯕ ꯉꯝꯅꯕ ꯍꯣꯠꯅꯈꯤꯒꯦ ꯑꯩꯈꯣꯏꯒ ꯅꯣꯏꯒ ꯌꯦꯡꯅꯔꯨꯔꯗꯤ ꯌꯥꯝ ꯈꯦꯠꯅꯩ ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯂꯥꯏꯔꯔꯤ ꯍꯌꯦꯡ ꯕꯕꯥꯅ ꯍꯪꯂꯛꯂꯗꯤ ꯅꯪꯕꯨ ꯑꯩꯉꯣꯟꯗ ꯊꯥꯖꯅꯤꯡꯂꯣꯏ ꯌꯥꯝ ꯃꯥꯟꯅꯒ ꯍꯥꯏꯔꯛꯂꯤ ꯄꯨꯟꯁꯤꯕꯗꯨ ꯂꯥꯏꯖꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯄꯨꯟꯁꯤꯕꯗ ꯌꯦꯡꯂꯗꯨꯅ ꯙꯝꯆꯥ ꯅꯣꯏ ꯏꯃꯨꯡꯁꯦ ꯌꯥꯝ ꯋꯥꯕ꯭ꯔꯥ ꯄꯨꯟꯁꯤꯕꯗ ꯅꯣꯛꯅꯤꯡꯕꯅ ꯈꯝ ꯊꯦꯡꯂꯤ ꯈꯥꯡꯕ ꯉꯝꯗ꯭ꯔꯤ ꯃꯀꯣꯛꯇꯨ ꯅꯣꯟꯊꯔꯒ ꯇꯞꯂꯞ ꯍꯥꯏꯔꯛꯂꯤ ꯋꯥꯏꯌꯦ ꯑꯩꯈꯣꯏ ꯕꯕꯥꯅ ꯑꯣꯇꯣ ꯊꯧꯔꯒ ꯑꯩꯈꯣꯏ ꯂꯥꯏꯔꯤꯛ ꯇꯝꯂꯛꯏꯅꯤ ꯍꯧꯖꯤꯛꯇꯤ ꯕꯕꯥ ꯍꯣꯏ ꯊꯕꯛ ꯁꯨꯕ ꯉꯝꯗ꯭ꯔꯤ ꯑꯗꯨꯅ ꯑꯩꯁꯨ ꯎꯄꯥꯏ ꯂꯩꯇꯕꯅꯤꯅ ꯅꯣꯏꯗ ꯂꯥꯛꯂꯒ ꯑꯣꯖꯥ ꯑꯣꯏꯔꯒ ꯌꯨꯝꯒꯤ ꯃꯇꯦꯡ ꯄꯥꯡꯂꯤꯅꯤ ꯄꯨꯟꯁꯤꯕꯒꯤ ꯋꯥꯗꯣ ꯂꯥꯏꯖꯁꯨ ꯄꯦꯔꯤ ꯇꯧꯗꯨꯅ ꯇꯥꯔꯤ ꯄꯨꯟꯁꯤꯕꯁꯨ ꯂꯥꯏꯖꯒꯤ ꯃꯇꯧꯗꯨꯗ ꯅꯣꯛꯅꯤꯡꯕꯗꯣ ꯍꯥꯏꯐꯦꯠ ꯐꯥꯖꯤꯜꯂꯒ ꯃꯈꯥ ꯇꯥꯔꯛꯂꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗ ꯑꯩꯅ ꯄꯩꯁꯥ ꯊꯣꯛꯄ ꯃꯤ ꯑꯃ ꯑꯣꯏꯗ꯭ꯔꯕ ꯑꯩꯅ ꯃꯇꯤꯛ ꯆꯥꯗ꯭ꯔꯕ ꯑꯩꯈꯣꯏꯅꯤ ꯅꯨꯡꯁꯤꯅꯔꯁꯨ ꯑꯩꯅ ꯅꯪꯕꯨ ꯄꯨꯁꯤꯟꯕ ꯉꯝꯂꯣꯏ ꯅꯪ ꯊꯥꯛꯄ ꯉꯝꯈꯤꯔꯣꯏꯌꯦ ꯂꯥꯏꯖꯗꯤ ꯄꯨꯟꯁꯤꯕꯅ ꯃꯥꯕꯨ ꯊꯥꯛꯄ ꯉꯝꯂꯣꯏ ꯍꯥꯏꯕꯗꯨꯗ ꯏꯀꯣꯝ ꯀꯣꯝꯂꯒ ꯈꯨꯝꯂꯛꯂꯤ ꯑꯁ ꯑꯩ ꯑꯃ ꯊꯥꯛꯄꯒꯤꯕꯨ ꯙꯝꯆꯥꯅ ꯑꯗꯨꯛ ꯌꯥꯝ ꯋꯥꯔꯤꯕ ꯀꯩꯒꯤꯅꯣ ꯑꯣꯛ ꯂꯣꯏꯕꯗꯧꯅ ꯆꯤꯡꯀꯨꯞ ꯈꯔ ꯊꯥꯛꯄ ꯌꯥꯕꯗꯨꯕꯣ ꯄꯨꯟꯁꯤꯕꯗꯣ ꯊꯃꯣꯏꯅꯨꯡꯗ ꯅꯣꯛꯄꯗ ꯂꯣꯏꯔꯕꯅꯤ ꯑꯗꯨꯕꯨ ꯃꯄꯥꯟ ꯊꯣꯡꯒꯤ ꯁꯛꯇꯝꯗꯨꯃꯗꯤ ꯁꯨꯈꯣꯡ ꯍꯣꯡꯗꯅ ꯑꯗꯨꯃꯛ ꯍꯥꯏꯔꯛꯂꯤ ꯐꯥꯒꯤ ꯅꯠꯇꯦ ꯑꯉꯥꯡ ꯑꯩꯅ ꯍꯥꯏꯅꯤꯡꯂꯤꯁꯤ ꯑꯩꯁꯨ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯣꯏꯈꯤꯒꯦ ꯅꯪꯁꯨ ꯑꯩꯁꯨ ꯃꯇꯝ ꯂꯩꯔꯤꯉꯩ ꯍꯣꯠꯅꯁꯤ ꯁꯤꯅꯤ ꯂꯥꯏꯖ ꯄꯨꯟꯁꯤꯕꯗ ꯇꯤꯡꯉꯛ ꯌꯦꯡꯂꯛꯂꯤ ꯄꯨꯟꯁꯤꯕꯁꯨ ꯂꯥꯏꯖꯗ ꯌꯦꯡꯂꯛꯂꯤ ꯊꯥꯕꯜ ꯃꯉꯥꯜꯗꯨꯗ ꯑꯅꯤꯗꯨꯒꯤ ꯃꯥꯏꯊꯣꯡꯁꯤꯡꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯎꯅꯕ ꯉꯝꯂꯤ ꯑꯅꯤꯗꯨ ꯀꯔꯤꯕꯨ ꯈꯟꯕꯅꯣ ꯌꯦꯡꯅꯔꯤꯕ ꯃꯤꯠꯌꯦꯡꯗꯨ ꯆꯣꯏꯊꯣꯛꯅꯗꯦ ꯃꯇꯝꯗꯨꯁꯨ ꯊꯦꯡꯖꯤꯜꯂꯛꯄꯅ ꯈꯔ ꯏꯪꯕ ꯃꯇꯝ ꯑꯣꯏꯕꯅꯤ ꯑꯍꯤꯡꯒꯤ ꯑꯏꯪꯕ ꯅꯨꯡꯁꯤꯠꯇꯨ ꯂꯤꯔꯤ ꯁꯤꯜꯂꯛꯄꯗꯨꯗ ꯂꯥꯏꯖꯗꯨ ꯐꯨꯔꯤꯠ ꯈꯨꯗꯥꯡ ꯑꯀꯛꯄꯤ ꯇꯤꯁꯔꯠꯇꯨ ꯈꯛ ꯂꯤꯠꯂꯛꯄ ꯑꯣꯏꯕꯅ ꯃꯁꯥꯗꯨ ꯏꯪꯕꯒꯤ ꯈꯤꯇꯪ ꯅꯤꯛꯂꯒ ꯃꯈꯨꯠ ꯑꯅꯤꯗꯨ ꯇꯨꯡꯕꯨꯟꯅꯔꯒ ꯃꯁꯥꯗꯨ ꯁꯨꯛꯆꯤꯜꯂꯤ ꯄꯨꯟꯁꯤꯕꯁꯨ ꯃꯆꯤꯂꯦꯡꯗ ꯑꯗꯨꯃꯛ ꯍꯥꯏꯔꯛꯂꯤ ꯏꯪꯕ꯭ꯔꯥ ꯏꯪꯗꯦꯗ ꯆꯪꯂꯒꯦꯔꯥ ꯆꯪꯈꯤꯔꯣꯏꯌꯦ ꯋꯥꯔꯤ ꯁꯨꯝ ꯁꯥꯈꯤꯁꯤ ꯑꯗꯨꯗꯤ ꯐꯨꯔꯤꯠ ꯑꯃ ꯂꯤꯠꯆꯜꯂꯨ ꯅꯁꯥꯗꯣ ꯁꯨꯛꯆꯤꯜꯂꯤꯗꯣ ꯌꯦꯡꯕ ꯉꯝꯗ꯭ꯔꯤ ꯏꯪꯂꯁꯨ ꯈꯥꯡꯒꯦ ꯁꯥꯔ ꯏꯪꯗꯦ ꯍꯥꯏꯔꯝꯂꯒ ꯏꯪꯂꯁꯨ ꯈꯥꯡꯒꯦ ꯍꯥꯏꯔꯛꯄꯗꯨꯗ ꯄꯨꯟꯁꯤꯕꯗꯣ ꯂꯥꯏꯖꯕꯨ ꯅꯨꯡꯁꯤꯕ ꯈꯪꯍꯦꯟ ꯍꯦꯟꯕꯒꯨꯝ ꯇꯧꯔꯛꯂꯤ ꯌꯥꯝ ꯊꯨꯅ ꯃꯥꯅ ꯂꯤꯠꯂꯤꯕ ꯐꯤꯒꯔ ꯁꯥꯔꯠꯇꯨ ꯂꯧꯊꯣꯔꯛꯂꯒ ꯂꯥꯏꯖꯒꯤ ꯂꯦꯡꯖꯨꯝꯗꯨꯗ ꯇꯞꯅ ꯀꯨꯞꯁꯤꯟꯕꯤꯔꯛꯂꯤ ꯏꯊꯥ ꯊꯥꯖꯗꯅ ꯇꯧꯔꯛꯂꯤꯕ ꯄꯨꯟꯁꯤꯕꯒꯤ ꯃꯇꯧꯗꯨꯗ ꯂꯥꯏꯖꯁꯨ ꯈꯪꯉꯤ ꯃꯃꯤꯠꯇꯨ ꯇ꯭ꯔꯠ ꯈꯞꯂꯗꯨꯅ ꯄꯨꯟꯁꯤꯕꯗ ꯌꯦꯡꯂꯒ ꯅꯣꯛꯐꯦꯠ ꯇꯧꯔꯗꯨꯅ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯄꯨꯟꯁꯤꯕꯒꯤ ꯐꯨꯔꯤꯠꯇꯨ ꯄꯥꯏꯔꯒ ꯌꯥꯝ ꯊꯨꯅ ꯂꯤꯠꯁꯤꯜꯂꯒ ꯌꯥꯝ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕꯒꯤ ꯃꯤꯅꯣꯛ ꯑꯃꯒ ꯅꯣꯛꯂꯗꯨꯅ ꯙꯝꯆꯥꯗꯤ ꯏꯪꯗꯕ꯭ꯔꯣ ꯏꯪꯗꯦ ꯂꯥꯏꯖ ꯄꯨꯟꯁꯤꯕꯗ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯔꯝꯗꯕꯤ ꯐꯨꯛ ꯍꯧꯒꯠꯂꯒ ꯇꯞꯄꯤꯡ ꯆꯦꯟꯁꯤꯟꯈꯤ ꯄꯨꯟꯁꯤꯕꯗꯤ ꯂꯥꯏꯖꯅ ꯆꯦꯟꯁꯤꯟꯈ꯭ꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯒ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ ꯂꯥꯏꯖꯁꯨ ꯌꯥꯝ ꯊꯨꯅ ꯑꯃꯨꯛ ꯆꯦꯟꯊꯣꯔꯛꯂꯤ ꯑꯗꯨꯒ ꯄꯨꯟꯁꯤꯕꯒꯤ ꯃꯃꯥꯡꯗꯨꯗ ꯆꯞ ꯂꯦꯞꯂꯤ ꯄꯨꯟꯁꯤꯕꯁꯨ ꯂꯥꯏꯖꯗ ꯇꯤꯡꯉꯛ ꯌꯦꯡꯈꯠꯂꯛꯂꯤ ꯂꯥꯏꯖ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯃꯥꯅ ꯄꯨꯔꯛꯂꯤꯕ ꯐꯤꯗꯨꯅ ꯄꯨꯟꯁꯤꯕꯒꯤ ꯂꯦꯡꯖꯨꯝꯗꯨꯗ ꯀꯨꯞꯊꯔꯒ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯗꯕꯤ ꯃꯥꯅ ꯍꯥꯟꯅ ꯐꯝꯊꯗꯨꯅ ꯈꯤꯇꯪ ꯍꯦꯟꯅ ꯆꯪꯁꯤꯜꯂꯛꯂꯒ ꯄꯨꯟꯁꯤꯕꯒꯤ ꯃꯅꯥꯛ ꯅꯛꯅ ꯐꯝꯂꯗꯨꯅ ꯅꯣꯛꯃꯤ ꯏꯪꯉꯤꯗꯨꯕꯨ ꯏꯪꯗꯦ ꯀꯥꯏ ꯍꯥꯏꯖꯤꯜꯂꯤ ꯀꯩꯒꯤꯅꯣ ꯙꯝꯆꯥ ꯄꯨꯟꯁꯤꯕꯁꯨ ꯂꯥꯏꯖꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯝꯗ ꯂꯥꯏꯖꯒꯤ ꯐꯤ ꯃꯆꯥꯗꯨꯗ ꯌꯦꯡꯂꯒ ꯃꯥꯒꯤ ꯇꯥꯡꯅ ꯅꯣꯛꯄ ꯌꯥꯇꯣꯟ ꯈꯛꯇꯃꯛ ꯎꯕ ꯃꯤꯅꯣꯛꯇꯨ ꯅꯣꯛꯂꯗꯨꯅ ꯅꯣꯡꯗꯣꯜ ꯊꯛꯇ ꯊꯣꯛꯂꯤꯕ ꯊꯥꯟꯖ ꯃꯥꯕꯨ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ
line just nang hawroi matago yam thona. Damja, say, photo kablo. Makutuna pariba phone do, Ponsi with a P. Ponsi was a line to the Engladuna, Makut yetuna, line to give phone to Lauraga, line to give a mima pada, phone to Tangilegli. Line to Shiam tuna, Ponsi Bagako to Toklaga. Os, I know ID, Damja, I couldn't up Saiba. I did photo kabatali. Elijah, Ponsi with a piney Engladuna. Nabuk Patabatong Damja. Seba, Amakatang or Shukap Seba. Ngasi gani say yam nuksiba na mineba say asigumbada matamang halagam say ay nahaga da bawa yam wali anga nangi kap ka da mo kakapirage hoy ba damja na haga daw da nangan pa hayra sune yai ba say ay shuktum to miro ba photo do ka po hay ba say damja konsi ba salai jigi ni ngai da na thaidu na chat pa ngamje aduk sathina aduk gyan tana lakhi ba bonse wado laijigi matung ilanga hek chat pagam tawragli phone do thangalaglaga photo kap na bhonari laija so punsi bagi makut oiduda magi makutuna khangkon konsiladana makokduna punsi bagi lengtum da nga tharaga machino tum thoragli phone screen na tariba laijigi saktum do obuda punsi bodo photo kap tabi laija de khanging laduna nachunduna karino dawdura Laija, machin normal lerga, Ponsiba the tingang in Kalakana. Post story ni kaino. Ponsiba do, Bishum Sukteladuna. Us, Curry Posno, or the minor Pajana Lay, Latinum Torokonuko, a Hindi. Laija to Ponsiba Namungtang, Matatina Sugar Lamnaga, machin the normal the lake creek. Ponsiba so, Laija na Goli Baduda, I fit Ingnaga, why Amata Haidana, Photo do Muganira Gablaga. Say, Yari. Yam kablu bagi mathau tadi line je phone do lauraga machina pom thoklaga photo do yeng na kharayam na ka psuya basida as damja nangali base photo da phawle mi sidani ni aina lemstang kaurishi punsi bodu nokfe tawraga line je makhoda da yeng ladana photo ka paloi khosi thado line ja khodu phasha tokladuna damja ꯑꯩꯈꯣꯏꯅꯤ ꯉꯁꯤꯒꯤ ꯈꯨꯐꯝꯁꯦ ꯀꯣꯔꯤꯌꯟ ꯗ꯭ꯔꯃꯥꯒꯤ ꯍꯦꯔꯣ ꯍꯦꯔꯣꯏꯟꯅꯤꯅ ꯅꯨꯃꯤꯗꯥꯡꯗ ꯉꯥ ꯊꯥꯅꯔꯒ ꯋꯥꯔꯤ ꯅꯨꯡꯁꯤꯕ ꯁꯥꯟꯅꯔꯒ ꯇꯧꯕꯗꯣ ꯑꯗꯨ ꯌꯥꯝ ꯃꯥꯟꯗ꯭ꯔꯥ ꯑꯩꯗꯤ ꯀꯣꯔꯤꯌꯟ ꯗ꯭ꯔꯃꯥ ꯌꯦꯡꯗꯦꯗ ꯂꯥꯏꯖꯤꯗꯣ ꯍꯔꯥꯎ ꯍꯔꯥꯎ ꯌꯦꯡꯂꯝꯃꯣꯏ ꯈꯪꯉꯦꯕ ꯀꯣꯔꯤꯌꯟ ꯗ꯭ꯔꯃꯥ ꯃꯥꯜꯂꯛꯄꯒꯤꯅꯤ ꯍꯧꯖꯤꯛꯀꯤ ꯙꯥꯝꯖꯥꯅ ꯐꯨꯔꯤꯠ ꯀꯨꯞꯄꯤꯔꯛꯄꯗꯨꯗ ꯑꯗꯨꯗꯗꯤ ꯑꯩꯁꯨ ꯔꯨꯝꯗꯒꯤ ꯐꯤ ꯂꯧꯔꯤꯗꯨꯅꯤ ꯑꯁ ꯈꯪꯗꯦꯗ ꯍꯧꯖꯤꯛꯀꯤ ꯁꯤꯟꯗꯨꯗꯤ ꯌꯥꯝ ꯁꯥꯊꯤꯅ ꯃꯥꯜꯂꯦ ꯍꯥꯏꯁꯤꯅꯤ ꯄꯨꯟꯁꯤꯕꯗꯨ ꯂꯥꯏꯖꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯗꯨꯅ ꯅꯨꯄꯤꯅ ꯌꯥꯝ ꯂꯥꯛꯁꯤꯟꯅꯕꯁꯦ ꯑꯩꯗꯤ ꯌꯥꯝꯅ ꯄꯥꯝꯗꯦ ꯑꯉꯥ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯅꯪꯒꯤ ꯅꯦꯆꯔꯁꯦ ꯑꯩ ꯇꯁꯦꯡꯅ ꯄꯥꯝꯗꯦ ꯅꯣꯛꯃꯤ ꯇꯧꯔꯝꯕ ꯂꯥꯏꯖꯗꯨ ꯄꯨꯟꯁꯤꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗꯨꯗ ꯃꯩꯊꯣꯡꯗꯨ ꯁꯠ ꯑꯣꯜꯂꯒ ꯃꯀꯣꯛꯇꯨ ꯅꯣꯟꯊꯈ꯭ꯔꯤ ꯄꯨꯟꯁꯤꯕꯁꯨ ꯃꯈꯥ ꯇꯥꯔꯛꯂꯤ ꯅꯪ ꯍꯧꯖꯤꯛ ꯄꯤꯛꯇ ꯄꯤꯛꯂꯤꯕ ꯑꯉꯥꯡꯃꯛꯁꯨ ꯅꯠꯇꯦ ꯒ꯭ꯌꯥꯟ ꯇꯥꯕ ꯃꯇꯝ ꯑꯣꯏꯔꯕꯅꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯅ ꯀꯔꯤ ꯄꯥꯝꯂꯦ ꯍꯥꯏꯕꯁꯨ ꯈꯪꯕ ꯉꯝꯗꯕ ꯅꯊꯛ ꯊꯣꯡꯕ ꯑꯃꯒꯤ ꯆꯤꯟꯖꯥꯛꯇꯁꯨ ꯄꯪꯈꯨꯝꯗ ꯈꯨꯝꯃꯤ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯗꯈꯥ ꯊꯥꯕ ꯑꯉꯥꯡꯗꯁꯨ ꯆꯞ ꯃꯥꯟꯅꯔꯒ ꯈꯟꯅꯤ ꯑꯁꯤꯅ ꯍꯥꯏꯕ ꯌꯥꯕ ꯋꯥꯅꯤ ꯁꯤꯅ ꯌꯥꯗꯕ ꯋꯥꯅꯤ ꯍꯥꯏꯕꯁꯨ ꯈꯪꯗꯦ ꯉꯥꯏꯍꯥꯛꯇꯪꯒꯤ ꯅꯆꯤꯟꯗ ꯊꯣꯛꯄ ꯑꯃ ꯄꯉꯥꯡꯗ ꯉꯥꯡꯕꯗꯣ ꯑꯗꯨ ꯇꯧꯒꯅꯨ ꯅꯪ ꯅꯨꯄꯤꯅꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯗꯤ ꯂꯤꯔꯤ ꯈꯨꯔꯤꯕ ꯇꯝꯃꯨ ꯕꯕꯥ ꯍꯣꯏ ꯏꯃꯥ ꯍꯣꯏꯅ ꯍꯥꯏꯕ ꯋꯥꯗ ꯅꯪꯅ ꯉꯝꯅꯕ ꯆꯨꯟꯗꯥꯅꯕꯗꯣ ꯌꯥꯗꯦ ꯑꯍꯟꯒꯤ ꯆꯤꯟꯊꯛꯇ ꯈꯣꯝꯕ ꯌꯥꯗꯦ ꯁꯤꯗꯒꯤꯗꯤ ꯀꯥꯟꯅꯗꯕꯗ ꯃꯇꯝ ꯃꯥꯡꯍꯟꯕ ꯌꯥꯗ꯭ꯔꯦ ꯍꯌꯦꯡꯗꯒꯤ ꯑꯩꯅ ꯅꯪꯒꯤ ꯔꯨꯇꯤꯟ ꯁꯦꯝꯒꯅꯤ ꯑꯗꯨ ꯅꯪ ꯉꯝꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯂꯥꯏꯖꯗ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯤ ꯄꯨꯟꯁꯤꯕꯁꯨ ꯃꯀꯣꯛꯇꯨ ꯆꯦꯠꯊꯔꯒ ꯈꯣꯟꯖꯦꯜꯗꯨ ꯀꯜꯂꯞ ꯍꯥꯏꯔꯛꯂꯤ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯅꯪ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯕꯅꯦ ꯑꯉꯥꯡ ꯂꯥꯏꯖ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯃꯀꯣꯛꯇꯨ ꯅꯣꯝꯗꯨꯅ ꯉꯝꯅꯤ ꯗꯥꯝꯆꯥ ꯑꯩꯒꯤ ꯉꯝꯖꯕꯤ ꯊꯥꯛꯇ ꯍꯣꯠꯅꯒꯦ ꯑꯗꯨꯒ ꯍꯌꯦꯡꯗꯒꯤꯅꯦ ꯕꯕꯥ ꯍꯣꯏꯅ ꯍꯥꯏꯕ ꯋꯥꯗꯁꯨ ꯍꯪꯒꯠꯂꯒ ꯈꯨꯝꯃꯔꯣꯏ ꯑꯗꯨꯒ ꯋꯥꯁꯨ ꯑꯝꯇ ꯉꯥꯡꯖꯔꯔꯣꯏ ꯇꯨꯃꯤꯟꯅ ꯂꯩꯖꯔꯒꯦ ꯄꯨꯟꯁꯤꯕꯗꯨ ꯃꯤꯠꯐꯝ ꯍꯣꯡꯗ ꯃꯣꯡ ꯍꯥꯗꯅ ꯁꯦꯡꯅꯤꯀꯣ ꯐꯔꯦ ꯅꯪ ꯌꯨꯝꯗ ꯂꯩꯅꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯌꯨꯝꯗ ꯑꯣꯏꯅ ꯂꯩꯒꯦ ꯗꯥꯝꯆꯥ ꯑꯣꯀꯦ ꯌꯥꯔꯦ ꯃꯈꯥ ꯇꯥꯕꯗꯣ ꯑꯩ ꯁꯨꯝ ꯇꯧꯔꯒꯦ ꯅꯪ ꯇꯨꯝꯃꯨꯔꯣ ꯆꯠꯂꯣ ꯊꯦꯡꯉꯤ ꯂꯥꯏꯖꯗꯣ ꯌꯥꯝ ꯊꯨꯅ ꯑꯗꯨ ꯗꯥꯝꯆꯥ ꯅꯪꯒꯤ ꯑꯄꯥꯝꯕꯁꯨ ꯍꯥꯏꯌꯨ ꯙꯥꯝꯆꯥꯒꯤ ꯆꯤꯟꯕꯥꯜꯗꯒꯤ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯗ꯭ꯔꯤ
ꯑꯗꯨ ꯍꯥꯏꯔꯣ ꯄꯨꯟꯁꯤꯕꯗꯣ ꯁꯠ ꯈꯨꯝꯂꯛꯂꯤ ꯑꯗꯨꯒꯤꯁꯨꯅꯦ ꯃꯇꯝ ꯂꯥꯛꯈꯤꯅꯤ ꯑꯁ ꯃꯇꯝ ꯍꯥꯏꯕ ꯅꯠꯇꯦ ꯍꯧꯖꯤꯛ ꯍꯥꯏꯌꯣ ꯍꯥꯏꯕ ꯗꯥꯝꯆꯥ ꯂꯝꯍꯦꯟꯒꯅꯣ ꯑꯉꯥꯡ ꯆꯠꯂꯣ ꯇꯟꯖꯥꯗꯨꯗ ꯃꯤ ꯂꯥꯛꯄꯒꯤ ꯁꯣꯁꯣ ꯇꯧꯕ ꯃꯈꯣꯜ ꯑꯃ ꯇꯞꯂꯞꯅ ꯌꯦꯠꯅꯔꯤꯕ ꯑꯅꯤꯗꯨꯒꯤ ꯅꯥꯀꯣꯡꯗ ꯇꯥꯔꯛꯄꯒꯨꯝ ꯇꯧꯔꯤ ꯌꯦꯠꯅꯔꯝꯕ ꯑꯅꯤꯗꯨ ꯇꯨꯃꯤꯟꯅ ꯂꯩꯅꯩ ꯄꯨꯟꯁꯤꯕꯁꯨ ꯂꯥꯏꯖꯗ ꯌꯦꯡꯂꯛꯂꯤ ꯂꯥꯏꯖꯁꯨ ꯄꯨꯟꯁꯤꯕꯗ ꯌꯦꯡꯂꯛꯂꯤ ꯂꯥꯏꯖꯗꯩ ꯃꯈꯣꯜꯗꯨ ꯇꯥꯕꯗ ꯄꯦꯔꯤ ꯄꯦꯔꯤ ꯃꯃꯤꯠꯇꯨ ꯂꯥꯎꯊꯣꯛꯂꯒ ꯈꯣꯟꯖꯦꯜꯗꯨ ꯄꯤꯛꯅ ꯌꯥꯝ ꯀꯤꯅ ꯃꯈꯣꯜ ꯑꯃ ꯇꯥꯗ꯭ꯔꯣ ꯗꯥꯝꯆꯥ ꯄꯨꯟꯁꯤꯕꯁꯨ ꯃꯈꯨꯠ ꯈꯨꯗꯣꯝꯕꯤꯗꯨꯅ ꯃꯥꯒꯤ ꯆꯨꯝꯕꯥꯜꯗ ꯊꯝꯂꯒ ꯋꯥ ꯉꯥꯡꯒꯅꯨ ꯂꯥꯏꯖꯗ ꯀꯤꯕꯗ ꯃꯛꯂꯥꯞ ꯅꯤꯛꯂꯤ ꯈꯣꯟꯖꯦꯜꯗꯨ ꯇꯞꯂꯞꯅ ꯑꯩꯈꯣꯏ ꯃꯃꯥꯒ ꯕꯕꯥꯒ ꯑꯣꯏꯔꯝꯃꯗꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯂꯥꯏꯖꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯄꯨꯟꯁꯤꯕꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯈ꯭ꯔꯤ ꯃꯃꯤꯠꯇꯨ ꯂꯥꯎꯊꯣꯛꯂꯒ ꯃꯁꯥꯗꯨ ꯄꯥꯈꯠꯅ ꯂꯥꯏꯖꯗ ꯉꯛꯅ ꯌꯦꯡꯂꯛꯂꯤ